पाउचेदी युम्फम बरुइबा पाउ खराब दे तौजरी पॉजिटिव ओइरंबदगी इंटरिम बेल पिखरे मणिपुर लेगा की IPS MPS ऑफिसर तरामंगा की ट्रांसफर अमसों पोस्टिंग की ऑर्डर बुलाना चमदोक सोशल मीडिया दा अपलोड तौदुना वायरल ओहनकीबगी मरालदा पुलिस ना फाबदगी जुडिशियल रिमांड प्रेयर तौरदुना पांगथुक पुथोरकीबा तारिचुबा IRP राइफलमैन एक्विज अमा कोविड-19 पॉजिटिव ओइरंबदगी कोर्ट इंटरिम बेल पिखरे ngasi chief judicial magistrate CJM Impal West na interim bail Pikhre rifleman एक्विज अदुगी maming Khuraijam Rosni Kumar Sai Kuntraga Mari rifleman number 05106904 ne Sagulban Khamnam Bazar ki KS Tingthem ki masanupa ne housing na Impal gi ahan battalion Manipur Rifles ki complex da Leiba police ki special investigation team SIT da computer operator oina attach tawduna leibane Maki matakta under secretary DP na reporter putting Impal police station na case FIR number 17 clause 9 2020 under section 419/468/34 IPC register tawduna Loukhatkhre aduga mahakpo case Asige mari Leinana Bharaga police custody da tamlakhibani aduba ngasi police custody gi matam loiraduna mahakpo police na judicial remand prayer tawraduna court puthorakibada mangna police ki prayer Asibo objection tawraduna bail pibinaba ajarakibane Supreme Court na ex IAS officer Amabu Leibak Asige Khudongthiningai ni Haidana bail Pikhre Official Secrets Act OSA ki makada while mayuknariba hanagi IAS officer Amabu Leibak Asige oina Khudongthiningai oi haina sagolchen numita Supreme Court na phongdokre amasung mahakpo bail Pikhre Union Minister Ramvilas Paswan Leikhidre Lok Janashakti Party LGB की फाउंडर ओइरिबा यूनियन मिनिस्टर रामविलास पासवान ngasi nongthil Delhi की हॉस्पिटल amada Leikhidre mahak masagi chahi 63 sokre Ramvilas Paswan numit kharni mamangda heart surgery tawkhibane Leibak asigi khwaidagi saknaraba dalit lusingba Ramvilas Paswan hokhiba chahi 80 rom ase politics ta khongdarakibane India Leingakta Ramvilas Paswan Union Minister of Consumer Affairs Food and Public Distribution oina phampuribane White House ke staffer kontramari COVID-19 positive oire hauki banamit kharani asida jamra bada White House ke staffer sing amasung atai contact sing punami kontraga mari novel coronavirus detection ki test ta positive oire IBC US government ki international memo amar otkre aire yum saga chanu bit thokpa memo adu Federal Emergency Management Agency FEMA gi senior leadership ki marakta yenthoki aina NBC News ki report na phongdoki memo adugi matung ina COVID-19 diagnostic ki matung ina hospital na damit humni leluraba matungda housing of White House ta amuk leiraba masak maming pandaba President Donald Trump ki senior advisor amaso laina asi khangdoknaba ki test positive oiramle ato papau amadana Lupa Lakh mari rom Changna Layenglabasu COVID-19 patient ama Kanba Ngamkhidre Haksang son taruktuna ana Layenglaba Sija hospital na pukhatluba miwi ama COVID-19 positive oirambadagi amuk negative oiraklaba matungda chawrakna numit 13 ni chupna Lupa Lakh mari rom Changna Layenglabasu Kanba ngamdana Leikhidre aire Leikhidre bagi imung manung sina phongdorakpagi matung ina al oiraba miwi adu hokiba September 8 dagi Sija hospital pukhatuna Layengke hospital pukhatringai mamangda jumda layingai matamda su RAT test over negative oike ana laying ba hutringa da Sija hospital da RAT test over da su negative oiramke Dr. Singh aduna haksang ki pipum ka hena sokpa leite pakhat ngai oide airake ana laying ba huban nimitagi yamna laina phangdaba hidak amba laina ba khangalakhe hidak adu laina ba hotna rubada khangba ngamlaki madudi hidak adu lainga ki ayaba yauduna mapalamdagi chen busu ya de harakpana awaba kaya mayoknaki adu ba haksang so tharkliba asi kari maram gido haina test tawsi airaduna ana laying ba hauke numit adumaki numitang Dr. Singh amukana COVID-19 test tongnana ba sample lawduna babina da test tongnana ba thake nongalaka patient adu COVID-19 positive oire haina phongtoraki positive oire khanglapadagi positive oire ba mioi amada lawba treatment sing lawraduna ICU da tamduna ibung manunggi mioi singa unan khidre jumgi phibam mioi singna patient adu karamba phibam da leiribage doctor na hanglobada heart kidney amadi haksangi phibam da karisu asokpa leite tawbutobo lungs ti khasiktang chokchalle adubo karisu pakhat ngai leite haina phongdorakhe Amaromda Tripura da Nupi ani Sikhibaga mari Leinana Manem Maku Singe Mayokta case Loukhatkhre Tripura gi una court ki district ki tongan ba mafam ani da Nupi ani Sikhibaga mari Leinana Manem Maku Singe Mayokta case Loukhatkhre thaudok sing adu district adugi Phatikare amasung Kumar Ghat thokibane thaudok sing adugi manung da Leikhidre Nupi adu Phatikare gi kata kiladagi sampa malakar kaubi Nupi amani aina identify tokre victim adugi makhura gi matung inna mahak Manem Maku Singe mai thakibane
Makura asina makha taradun makoina Phatikare police station da complaint ama thangatkhrebajo police na hojik paba ekoising aduki mayokta action ama Loukhatna lairi haina maral sikhe Champa Malakar Chahi Taruki Mamangda, Krites Malakar Kobamyo Amada Longke, September Contractor Sampabo Baitake, Aina victim Asige, Imungi Millution upon Doke, Taudoka Duki Batunda Mahak Agatara the Leiba, GPT Hospital of Pukatke, Maisapa Dunamaram Oire Mahak Mapam Aduda, Makatan Layenglabasu Sige, Champagi Manem Maku Singe Mahakpa on Pukidamakta, what Nike Aina Imungi Millution Maral Sige. Atau pathodok adugi victim aduna gita sarkar kobi amani aibasi khangba ngamkhre mahake aksang adu Leibak ko numit ki numidangda kobar ghat ki masreda surya salenda leiba mi leina trabajum amada leiramba thengna khe gita gi mamung amusung makurana police ta FIR ama file tokre victim adugi aksang adu mi leina trabajum adu da thori jalak leiramba thengna khe Gita gi haksang adu mathanda sijabagi case oina uhana bagi damukta Manem Maku Singe thori jan khibani aina imungi miyosina maral sikhe akoi bede leiri pe miyosina su thodok adu gi matangda jengna ba phangdok paga loinana makhoi thodok adu suchat ne aibase janing de aina phangdok nakhe police na Manem Maku Singe imungi miyo ahum pharaga wahang pahung chathaba aukhre aire Aribada content singa sige mar oiba pau khara asiba pau tamjari ba Manipur local news YouTube channel amade Facebook page asidagi yang biri bopuna mag pathaga chari loinana channel asena tum dakana badi subscribe like and share to ba ka wigano puna magpo amakana thaga chari